Ngasi numidawayrang phongkiba Kangleipakki Mairagi pause adagi maruoiba pau khara khangasaraga miyamda khudo tamjige kuki singgidamakta pusilakpa cheng bag 8 Kakching Lamkhaida phagakhrai ngasi ayu pung 8:45 rom taba matamda Tata truck amada maring nupi amana luchingduna Khejoida laiba kuki singgi chanaba pusilakpa cheng bag 8 Kakching Lamkhaida langsai thaunagi thaumi singna check tawamda thengnare hairi Seng adu CDPO project ki thabak tawpi DP tungang kauba maring nupi amana purakpani maring nupi asina phongdorakhibagi matung inna seng adu khenjoi tana pugadabani aduga mafam aduda lariba angarwadi gi angang singi sanaba sengni haina phongdoki aduba kayam yamna chumbano haibadu asengba khangba ngamde seng asi kuki singa sanaba pusilakpani haibadi khangba ngamle hairi CDPO project amai lenyana Thabak tawribi DP tungang kaupi maring nupi asina pause asida telephone gi khutangda phongdorakhibagi matung inadi seng ado khenjon tana pugadabani mafam aduda lariba kuki angarwadi singna chanaba purakpani haina su phongdoki makha tarappa pauda handaki Delhi khongsa asina Manipurda tangdulai taba hanjil hannaba amati chakhot tharangi matangda wafam kaya khanarakhrai CM Manipurda mamang sei lising aniga subna kun ghomdoi May 3 hauna thokliba kang anigi lala sina maram oiduna school amadi college singda privacy fangdana lairiba miyoi singi damakta yum lising tare sananaba ayaba pirakle government ge employee singi talab amadi fencing ge sempham chatliba tha asigi kunthra mathoi phawbagi manungda pithopaga lojana relief camps in laiba miyoi singda lenga ki maikei gi tha kudingi lupa lising amagi sempham ningon chokoba mamangda piragani Handak Delhi ki khongsa asina Manipurda tangdulai taba puraknaba amadi chakhot thorangi matangda Union Minister ga wa khanarakhre haina Chief Minister M Biren phongdokhre wafam asi Chief Minister M Biren gi Delhi ga khongsa kamari lenyana ngasi CM Secretary da pangthokpa pawmisinga unaba amada CM na phongdokhibani Minister MLA kayana saruk yaduna pangthokkiba pawmisinga unaba aduda Chief Minister na makhata na phongdokhibadi Haukiba mamang sahigi May 3 hauduna satharakliba lal asigi manung handaki mahaki Delhi khongsa asina matam sangma khongsa ama haibadu oiki khongsa asina Manipurda tangdulai taba hanjinaba amachi chakhothorangi matangda wafam kaya khanarakhrai masida maru oina privacy fangdaba school college singda lariba miyoi singi matangda khupna khanaraba matungda makhoige damak yum lising tare sanaba ayaba pirakle haiki CM na makhata na pamising na phongdokhibadi Union Minister singa unakhiba duda Manipur gi lambi thonggi phibamgi matangda yamna kupna khanakhi madogi matung ina Manipur gi National Highway Infrastructure sing sangatpa amadi se naduna lariba land capacity pithok tuna lariba sing pithoknaba mari lainaba Union Minister na ayaba pirakle masida sunatana chakhot tharang singi thabak paikhatpagi manungchanna district headquarters singi lambi Kimi 9 13 fawba cement contract road oina athupa matamda semlagani Manipur asi sanaba khotnabagi lamda miyeng sangbaga lonyana anaba football stadium amma lupa cross ani sangna sanaba lam yengba hore athupa matamda saragani masida natana cyclone amadi ising isangna maram oduna lambi kya chapa yadana lairiba asichu nongsingi phibam phagalakpaga athupa matamda sem sanaba honaragani Lonina Manipurda athupa matamda tangdulai taba hanjinaba MLA kaya punduna hausi honari masida miyamna su yoksinbiduna athupa matamda tangdulai taba hanjinaba honaminasi haiba wafam su phongdoki makha tarakpa pauda Kakchinggi UCO Bank loot tawkhiba miyoi phare tha asigi 13 ki nungthil pung 3:05 rom taba matamda Kakching Police Station gi manungchanna Kakching Bazaar khongnang mari phangbada Lariba UCO Bank dagi sakhangdaba khulai paiba miyoi amana bank adudagi lupa lakh 3 hemba sempham lut tawbagi thawdo aduda chenabani haiba miyoi adu police na phagapa ngamle hairi pause asina thajaba yaba paugi source amagi matung inade ngasi nongjin Kakching police ki kanguna akaknaba pau ama phangbadagi Kakching sumang laikai amadi Kakching Paji laikai ki area da chathakiba operation da miyoi adu phagapa ngamkhibani hairi Faraba miyoi adugi maming Naurem Romeo se 82 apopo laikhidraba Gaurahari kawi
ꯀꯛꯆꯤꯡ ꯄꯥꯆꯤ ꯂꯩꯀꯥꯏ ꯀꯩꯊꯦꯜ ꯃꯆꯥ ꯄꯔꯦꯡꯗꯒꯤꯅꯤ ꯍꯥꯏꯔꯤ꯫ ꯅꯤꯡꯁꯤꯡꯕ ꯌꯥꯕꯗꯤ ꯀꯛꯆꯤꯡ ꯕꯖꯥꯔꯗ ꯂꯩꯕ ꯌꯨꯀꯣ ꯕꯦꯡ ꯂꯨꯠ ꯇꯧꯕꯒꯤ ꯊꯧꯗꯣꯛ ꯑꯗꯨ ꯊꯣꯛꯈ꯭ꯔꯕ ꯃꯇꯨꯡꯗ ꯕꯦꯡ ꯑꯗꯨꯒꯤ ꯃꯐꯝ ꯀꯌꯥꯗ ꯃꯅꯤꯄꯨꯔ ꯄꯨꯂꯤꯁ ꯑꯃꯗꯤ ꯐꯣꯔꯦꯟꯁꯤꯛ ꯁꯥꯏꯟꯁꯀꯤ ꯇꯤꯝꯅ ꯑꯀꯟꯕ ꯃꯑꯣꯡꯗ ꯅꯨꯃꯤꯠ ꯀꯌꯥꯅꯤ ꯆꯪꯅ ꯊꯤꯖꯤꯟꯕꯒꯤ ꯊꯕꯛ ꯆꯠꯊꯈꯤꯕꯅꯤ꯫ ꯄꯨꯂꯤꯁꯀꯤ ꯀꯥꯡꯕꯨꯅ ꯃꯔꯨꯑꯣꯏꯅ ꯕꯦꯡꯀꯤ ꯕꯤꯜꯗꯤꯡ ꯑꯃꯗꯤ ꯀꯛꯆꯤꯡꯒꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯂꯩꯀꯥꯏꯗ ꯄꯥꯟꯕ CCTV ꯀꯦꯃꯦꯔꯥꯒꯤ ꯐꯨꯇꯦꯖꯁꯤꯡ ꯀꯅꯦꯛꯁꯟ ꯇꯧꯈꯤꯕꯒ ꯂꯣꯏꯅꯅ ꯊꯧꯗꯣꯛ ꯊꯣꯛꯈꯤꯕ ꯅꯨꯃꯤꯠ ꯑꯗꯨꯗ ꯂꯩꯈꯤꯕ ꯕꯦꯡꯀꯤ ꯁ꯭ꯇꯥꯐꯁꯤꯡ ꯑꯃꯗꯤ ꯀꯁꯇꯃꯔꯁꯤꯡꯁꯨ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯗ ꯀꯧꯁꯤꯟꯗꯨꯅ ꯃꯈꯣꯏꯒꯤ ꯁ꯭ꯇꯦꯠꯃꯦꯟ ꯂꯧꯈꯤꯕꯅꯤ꯫ ꯂꯣꯏꯅꯅ ꯆꯤꯡꯅꯕ ꯃꯐꯝ ꯀꯌꯥꯗꯁꯨ ꯄꯥꯛ ꯁꯟꯅ ꯊꯤꯕ ꯍꯨꯝꯕꯒꯤ ꯊꯕꯛ ꯆꯠꯊꯔꯛꯈꯤꯕꯅꯤ꯫ ꯐꯣꯔꯦꯟꯁꯤꯛ ꯁꯥꯏꯟꯁꯀꯤ ꯇꯤꯝ ꯀꯧꯗꯨꯅ ꯐꯤꯒꯔ ꯄ꯭ꯔꯤꯟꯠ ꯂꯧꯕ ꯌꯥꯎꯅ ꯍꯦꯟꯅ ꯀꯨꯞꯅ ꯊꯤꯖꯤꯟꯕꯒꯤ ꯊꯕꯛ ꯆꯠꯊꯔꯛꯈꯤꯕꯅꯤ ꯍꯥꯏꯔꯤ꯫ ꯃꯈꯥ ꯇꯥꯔꯛꯄ ꯑꯣꯏꯅ ꯄꯟꯗꯝ ꯄꯥꯎꯆꯦꯗꯒꯤ ꯃꯔꯨꯑꯣꯏꯕ ꯄꯥꯎ ꯈꯔ ꯈꯟꯒꯠꯆꯔꯒ ꯃꯤꯌꯥꯝꯗ ꯈꯨꯗꯣꯜ ꯇꯝꯖꯒꯦ꯫ ꯅꯥꯒꯥ ꯃꯍꯩꯔꯣꯏ ꯂꯨꯞ ꯑꯅꯤꯅ ꯉꯝꯈꯩ ꯁꯝꯕꯜ ꯈꯥꯕ ꯑꯊꯤꯡꯕ ꯊꯝꯂꯛꯂꯤ꯫ ꯁꯦꯟꯇꯔ ꯑꯃꯗꯤ ꯁ꯭ꯇꯦꯠꯅ ꯃꯅꯤꯄꯨꯔꯗ ꯏꯂꯤꯒꯦꯜ ꯏꯃꯤꯒ꯭ꯔꯦꯟꯠꯁꯤꯡ ꯆꯪꯁꯤꯜꯂꯛꯄꯒꯤ ꯏꯁꯨ ꯂꯩꯔꯤꯕ ꯑꯁꯤ ꯀꯣꯛꯍꯟꯅꯕ ꯃꯤꯠꯌꯦꯡꯗ ꯏꯟꯗꯣꯔ ꯃꯦꯟꯃꯥꯔ ꯉꯝꯈꯩ ꯈꯥꯅꯕ ꯈꯣꯡꯊꯥꯡ ꯂꯧꯈꯠꯂꯛꯂꯤꯕ ꯑꯁꯤꯕꯨ ꯅꯥꯒꯥ ꯃꯍꯩꯔꯣꯏ ꯂꯨꯞ ꯑꯅꯤ ꯏꯁꯇꯔꯟ ꯇꯥꯡꯈꯨꯜ ꯁ꯭ꯇꯨꯗꯦꯟꯠ ꯌꯨꯅꯤꯌꯟ ꯑꯃꯗꯤ ꯁꯥꯎꯊꯔꯟ ꯇꯥꯡꯈꯨꯜ ꯁ꯭ꯇꯨꯗꯦꯟꯠ ꯌꯨꯅꯤꯌꯟꯅ ꯌꯥꯝꯅ ꯀꯟꯅ ꯑꯊꯤꯡꯕ ꯊꯝꯂꯛꯂꯤ꯫ ꯉꯁꯤ ꯃꯅꯤꯄꯨꯔ ꯄ꯭ꯔꯦꯁ ꯀ꯭ꯂꯕꯀꯤ ꯊꯥꯡꯖꯤꯡ ꯍꯣꯜꯗ ꯄꯥꯎꯃꯤꯁꯤꯡꯒ ꯎꯅꯕꯗ ꯏꯁꯇꯔꯟ ꯇꯥꯡꯈꯨꯜ ꯁ꯭ꯇꯨꯗꯦꯟꯠ ꯌꯨꯅꯤꯌꯟꯒꯤ ꯄ꯭ꯔꯁꯤꯗꯦꯟꯠ ꯔꯨꯉꯥꯡꯊꯥꯡ ꯆꯤꯡꯊꯨꯡꯅ ꯍꯥꯏ ꯏꯟꯗꯤꯌꯥ ꯂꯩꯉꯥꯛ ꯑꯃꯗꯤ ꯁ꯭ꯇꯦꯠ ꯂꯩꯉꯥꯛꯅ ꯏꯟꯗꯣꯔ ꯃꯦꯟꯃꯥꯔ ꯉꯝꯈꯩ ꯃꯔꯨꯑꯣꯏꯅ ꯅꯥꯒꯥ ꯇꯥꯕ ꯑꯦꯔꯤꯌꯥꯗ ꯁꯝꯕꯜ ꯈꯥꯕꯒꯤ ꯊꯕꯛ ꯇꯧꯗꯅꯕ ꯑꯃꯗꯤ ꯐ꯭ꯔꯤ ꯃꯨꯚꯃꯦꯟꯠ ꯔꯤꯖꯤꯝ FMR ꯂꯧꯊꯣꯛꯄ ꯑꯁꯤ ꯌꯥꯔꯣꯏ ꯍꯥꯏꯗꯨꯅ ꯃꯍꯩꯔꯣꯏ ꯂꯨꯞ ꯑꯅꯤ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯍꯥꯏꯕ ꯑꯆꯦꯠꯄ ꯋꯥꯐꯝ ꯈꯪꯍꯟꯈꯤꯕ ꯂꯩꯈ꯭ꯔꯦ꯫ ꯆꯤꯐ ꯃꯤꯅꯤꯁꯇꯔꯗ ꯍꯤꯔꯝ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯃꯦꯃꯣꯔꯦꯟꯗꯝ ꯑꯃꯁꯨ ꯍꯧꯈꯤꯕ ꯁꯦꯞꯇꯦꯝꯕꯔ 10ꯗ ꯄꯤꯁꯤꯟꯈꯤꯕꯁꯨ ꯂꯩꯈ꯭ꯔꯕꯅꯤ꯫ ꯂꯩꯉꯥꯛꯅ ꯃꯍꯩꯔꯣꯏ ꯂꯨꯞ ꯑꯁꯤꯅ ꯊꯝꯂꯤꯕ ꯋꯥꯐꯝ ꯂꯨꯝꯅ ꯂꯧꯒꯅꯤ ꯈꯜꯂꯒ ꯂꯩꯔꯤꯉꯩ ꯆꯩꯔꯛ ꯑꯁꯤꯗ ꯃꯁꯤꯒ ꯇꯥꯏꯑꯣꯟꯅꯕꯗ ꯊꯥ ꯑꯁꯤꯒꯤ ꯆꯩꯆꯠ 18ꯇ ꯁꯦꯟꯇ꯭ꯔꯦꯜ ꯂꯩꯉꯥꯛꯀꯤ ꯃꯥꯏꯀꯩꯗꯒꯤ ꯃꯔꯤ ꯂꯩꯅꯕ ꯑꯣꯊꯣꯔꯤꯇꯤꯗ ꯏꯟꯗꯣꯔ ꯃꯦꯟꯃꯥꯔ ꯕꯣꯔꯗꯔꯒꯤ ꯃꯄꯨꯡ ꯑꯣꯏꯕ ꯄꯔꯤꯡꯒꯤ DPR ꯁꯦꯝꯅꯕ ꯄꯥꯎꯇꯥꯛ ꯄꯤꯔꯛꯈꯤꯕ ꯑꯁꯤ ꯂꯥꯏꯕꯛ ꯊꯤꯕꯅꯤ꯫ ꯑꯗꯨꯒ ꯆꯥꯁꯠ ꯚꯤꯂꯦꯖ ꯑꯁꯤ ꯀꯥꯝꯖꯣꯡ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯃꯅꯨꯡ ꯆꯟꯅ ꯂꯩꯕ ꯁꯥꯝꯄꯨꯏ ꯇꯥꯡꯈꯨꯜ ꯈꯨꯜꯒꯤ ꯃꯅꯨꯡ ꯆꯟꯅ ꯂꯩꯕ ꯀꯨꯀꯤ ꯇꯥꯕ ꯃꯐꯝꯅꯤ꯫ ꯆꯥꯁꯠ ꯍꯥꯏꯔꯤꯕ ꯈꯨꯜ ꯑꯁꯤ ꯏꯟꯗꯣꯔ ꯃꯦꯟꯃꯥꯔ ꯉꯝꯈꯩꯒ ꯅꯛꯅꯅ ꯂꯩꯇꯕ ꯃꯐꯝ ꯑꯃꯅꯤ꯫ ꯕꯣꯔꯗꯔ ꯄꯤꯂꯔ ꯅꯝꯕꯔ 6, 124 ꯑꯁꯤ ꯀꯥꯝꯖꯣꯡ ꯗꯤꯁꯇ꯭ꯔꯤꯛ ꯃꯅꯨꯡ ꯆꯟꯅ ꯂꯩꯕꯅꯤ꯫ ꯁꯦꯟꯇꯔꯅ ꯃꯁꯤꯗ ꯏꯊꯅꯤꯛ ꯑꯅꯤꯒꯤ ꯃꯔꯛꯇ ꯋꯥꯈꯜ ꯇꯥꯟꯅꯗꯕ ꯂꯩꯍꯟꯗꯨꯅ ꯃꯩ ꯍꯧꯅꯕ ꯁꯤꯟꯕꯤꯒꯅꯨ꯫ ꯆꯥꯁꯠ ꯑꯃꯗꯤ ꯀꯥꯝꯖꯣꯡ ꯍꯥꯏꯔꯤꯕ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯐꯝ ꯅꯠꯇꯦ꯫ ꯆꯥꯁꯠ ꯑꯁꯤ ꯀꯥꯝꯖꯣꯡꯒꯤ ꯃꯅꯨꯡ ꯆꯟꯕ ꯃꯐꯝ ꯑꯃꯅꯤ꯫ ꯅꯥꯒꯥꯗ ꯏꯟꯗꯣꯔ ꯃꯦꯟꯃꯥꯔ ꯉꯝꯈꯩ ꯑꯦꯔꯤꯌꯥ ꯑꯁꯤꯗ ꯉꯜꯂꯤꯉꯩ ꯃꯇꯝꯗꯒꯤ ꯅꯥꯒꯥ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡ ꯂꯩꯃꯤꯟꯅꯔꯛꯂꯤ꯫ ꯉꯝꯈꯩ ꯁꯝꯕꯜ ꯈꯥꯔꯛꯄ ꯃꯇꯝꯗ ꯅꯥꯒꯥ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡ ꯀꯥꯏꯅꯍꯟꯕꯇ ꯅꯠꯇꯅ ꯃꯍꯧꯁꯥꯗꯒꯤ ꯂꯩꯔꯛꯂꯕ ꯏꯀꯣꯁꯤꯁꯇꯦꯝꯗ ꯑꯆꯧꯕ ꯑꯀꯥꯏꯕꯁꯨ ꯄꯤꯒꯗꯧꯔꯤꯕꯅꯤ꯫ ꯃꯔꯝ ꯑꯗꯨꯅ ꯁꯦꯟꯇꯔ ꯑꯃꯗꯤ ꯁ꯭ꯇꯦꯠꯅ ꯅꯥꯒꯥ ꯇꯥꯕ ꯏꯟꯗꯣꯔ ꯃꯦꯟꯃꯥꯔ ꯉꯝꯈꯩꯗ ꯁꯝꯕꯜ ꯈꯥꯕꯒꯤ ꯊꯕꯛ ꯆꯠꯊꯕ ꯁꯨꯛꯌꯥ ꯌꯥꯕ ꯉꯝꯂꯣꯏ ꯍꯥꯏꯕ ꯋꯥꯐꯝ ꯔꯨꯉꯥꯡꯊꯥꯡ ꯆꯤꯡꯊꯨꯡꯅ ꯐꯣꯡꯗꯣꯛꯈꯤ꯫ ꯃꯈꯥ ꯇꯥꯔꯛꯄ ꯄꯥꯎꯗ ꯀꯨꯀꯤ-ꯖꯣꯁꯤꯡꯕꯨ ꯃꯩꯇꯩꯒꯤ ꯈꯨꯠꯇꯒꯤ ꯀꯟꯕꯤꯌꯨ ꯍꯥꯏꯗꯨꯅ PMꯗ ꯆꯦꯔꯣꯜ ꯊꯥꯗꯨꯅ ꯇꯛꯁꯤꯟꯈ꯭ꯔꯦ꯫ ꯁ꯭ꯇꯦꯠ ꯂꯩꯉꯥꯛꯅ ꯁꯧꯒꯠꯇꯨꯅ ꯃꯦꯖꯣꯔꯤꯇꯤ ꯃꯩꯇꯩꯁꯤꯡꯅ ꯀꯨꯀꯤ-ꯖꯣꯁꯤꯡꯒꯤ ꯃꯊꯛꯇ ꯑꯦꯟꯇꯤ-ꯍ꯭ꯌꯨꯃꯦꯟ ꯑꯃꯗꯤ ꯑꯦꯟꯇꯤ-ꯇ꯭ꯔꯥꯏꯕꯦꯜ ꯑꯣꯏꯕ ꯂꯥꯟ ꯆꯠꯊꯗꯨꯅ ꯃꯥꯏꯅꯣꯔꯤꯇꯤ ꯑꯣꯏꯕ ꯐꯨꯔꯨꯞ ꯑꯁꯤꯕꯨ ꯄꯨꯝꯃꯨꯠ ꯃꯨꯠꯊꯠꯅꯕ ꯍꯣꯠꯅꯔꯤꯕ ꯑꯁꯤꯗꯒꯤ ꯀꯟꯕꯤꯌꯨ ꯍꯥꯏꯗꯨꯅ ꯀꯨꯀꯤ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯐꯣꯔ ꯍ꯭ꯌꯨꯃꯦꯟ ꯔꯥꯏꯠꯁ ꯀꯍꯨꯔꯅ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯅꯔꯦꯟꯗ꯭ꯔ ꯃꯣꯗꯤ ꯑꯃꯗꯤ ꯅꯦꯁꯅꯦꯜ ꯍ꯭ꯌꯨꯃꯦꯟ ꯔꯥꯏꯠꯁ ꯀꯝꯃꯤꯁꯟ NHRCꯗ ꯆꯦꯔꯣꯜ ꯊꯥꯗꯨꯅ ꯇꯛꯁꯤꯟꯈ꯭ꯔꯦ꯫ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯑꯃꯗꯤ NHRCꯗ ꯀꯍꯨꯔꯅ ꯊꯥꯕ ꯆꯤꯊꯤ ꯑꯗꯨꯅ ꯃꯩꯇꯩꯁꯤꯡꯕꯨ ꯃꯔꯥꯜ ꯁꯤꯔꯗꯨꯅ ꯍꯥꯏ ꯃꯦꯖꯣꯔꯤꯇꯤ ꯃꯩꯇꯩ ꯐꯨꯔꯨꯞꯅ ꯇ꯭ꯔꯥꯏꯕꯦꯜꯒꯤ ꯂꯝꯕꯨ ꯃꯈꯣꯏꯒꯤ ꯈꯨꯕꯥꯝꯅꯨꯡꯗ ꯊꯝꯗꯨꯅ ꯇ꯭ꯔꯥꯏꯕꯦꯜꯁꯤꯡꯕꯨ ꯃꯈꯣꯏꯒꯤ ꯃꯈꯥꯗ ꯊꯝꯅꯕ ꯍꯣꯠꯅꯗꯨꯅ ꯂꯥꯛꯂꯤ꯫ ꯇ꯭ꯔꯥꯏꯕꯦꯜ ꯃꯤꯌꯥꯝꯒꯤ ꯀꯟꯁꯇꯤꯇ꯭ꯌꯨꯑꯦꯟꯁꯤ ꯄ꯭ꯔꯣꯇꯦꯛꯁꯟ ꯑꯃꯗꯤ ꯍ꯭ꯌꯨꯃꯦꯟ ꯔꯥꯏꯠꯁꯄꯨ ꯈꯨꯡꯒꯥꯎꯅꯕ ꯊꯧꯑꯣꯡ ꯀꯌꯥ ꯆꯠꯊꯔꯤꯕ ꯑꯁꯤ ꯍꯟꯗꯛ ꯆꯠꯊꯔꯛꯂꯤꯕ ꯊꯧꯑꯣꯡ ꯑꯁꯤꯅ ꯑꯍꯥꯟꯕ ꯅꯠꯇꯦ ꯑꯃꯗꯤ ꯇꯨꯡꯗꯁꯨ ꯇꯧꯔꯛꯂꯣꯏ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯦ ꯍꯥꯏꯔꯤ꯫ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯅꯔꯦꯟꯗ꯭ꯔ ꯃꯣꯗꯤ ꯑꯃꯗꯤ ꯅꯦꯁꯅꯦꯜ ꯍ꯭ꯌꯨꯃꯦꯟ ꯔꯥꯏꯠꯁ ꯀꯝꯃꯤꯁꯟꯗ ꯆꯤꯊꯤ ꯑꯗꯨꯗ ꯑꯋꯥꯡ ꯅꯣꯡꯄꯣꯛ ꯁ꯭ꯇꯦꯠꯇ ꯆꯠꯊꯔꯤꯕ ꯍꯤꯡꯁꯥꯒꯤ ꯊꯧꯗꯣꯛꯁꯤꯡ ꯔꯤꯄꯣꯔꯠ ꯑꯃꯗꯤ ꯅ꯭ꯌꯨꯁ ꯀ꯭ꯂꯤꯞꯄꯤꯡ ꯀꯌꯥ ꯑꯃꯁꯨ ꯍꯥꯞꯂꯤ꯫ ꯆꯤꯊꯤ ꯑꯗꯨꯅ ꯃꯈꯥ ꯇꯥꯔꯗꯨꯅ ꯍꯥꯏ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯑꯃꯗꯤ ꯅꯦꯁꯅꯦꯜ ꯍ꯭ꯌꯨꯃꯦꯟ ꯔꯥꯏꯠꯁ ꯀꯝꯃꯤꯁꯟꯅ ꯃꯤꯅꯨꯡꯁꯤ ꯌꯦꯡꯕꯤꯗꯨꯅ ꯃꯅꯤꯄꯨꯔ ꯒꯚꯔꯟꯃꯦꯟꯠ ꯑꯃꯗꯤ ꯃꯦꯖꯣꯔꯤꯇꯤ ꯃꯩꯇꯩꯅ ꯀꯨꯀꯤ-ꯖꯣꯁꯤꯡꯒꯤ ꯃꯊꯛꯇ ꯏꯊꯅꯤꯛ ꯀ꯭ꯂꯤꯟꯁꯤꯡ ꯆꯠꯊꯗꯨꯅ ꯃꯥꯏꯅꯣꯔꯤꯇꯤ ꯑꯣꯏꯔꯤꯕ ꯐꯨꯔꯨꯞ ꯑꯁꯤꯕꯨ ꯄꯨꯝꯃꯨꯠ ꯃꯨꯠꯊꯠꯅꯕ ꯍꯣꯠꯅꯔꯤꯕ ꯑꯁꯤꯕꯨ ꯊꯤꯡꯕꯤꯌꯨ꯫ ꯃꯃꯥꯡ ꯆꯍꯤꯒꯤ ꯃꯦ 3ꯗꯒꯤ ꯁ꯭ꯇꯦꯠ ꯁ꯭ꯄꯣꯟꯁꯔ ꯃꯩꯇꯩꯅ ꯀꯨꯀꯤ-ꯖꯣ ꯐꯨꯔꯨꯞꯀꯤ ꯃꯊꯛꯇ ꯆꯠꯊꯔꯛꯂꯤꯕ ꯂꯥꯟ ꯑꯁꯤ ꯑꯦꯟꯇꯤ-ꯍ꯭ꯌꯨꯃꯦꯟ ꯑꯃꯗꯤ ꯑꯦꯟꯇꯤ-ꯇ꯭ꯔꯥꯏꯕꯦꯜ ꯑꯣꯏꯕꯇ ꯅꯠꯇꯅ ꯑꯦꯟꯇꯤ-ꯀꯟꯁꯇꯤꯇ꯭ꯌꯨꯑꯦꯟꯁꯅꯦꯜ ꯑꯃꯗꯤ ꯑꯦꯟꯇꯤ-ꯅꯦꯁꯅꯦꯜ ꯑꯣꯏꯕꯅ ꯑꯄꯤꯛꯄ ꯐꯨꯔꯨꯞ ꯑꯁꯤꯕꯨ ꯀꯟꯕꯤꯅꯕ ꯑꯀꯟꯕ ꯊꯕꯛ
ꯂꯧꯈꯠꯄꯤꯌꯨ ꯍꯥꯏꯅꯁꯨ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯑꯃꯗꯤ ꯅꯦꯁꯅꯦꯜ ꯍ꯭ꯌꯨꯃꯦꯟ ꯔꯥꯏꯠꯁ ꯀꯝꯃꯤꯁꯟꯒꯤ ꯄꯨꯛꯅꯤꯡ ꯆꯤꯡꯁꯤꯟꯈꯤ꯫